Imis Wag the Ming Tabiri Besung Yumnam Anorada de Binekona Krumsari, Jose Maroiba Pauda. Academic discourse on the Manipur crisis Sabihiram the Nomagi Obakana never get around Bangtokray. Low local Loiraba, Hangduna Leriba Lopupsang the Numile Tabio Haina, Kauge Directorate of Extension Education, Deputy Director Professor T.S. Robinson of Pongdokray. Sexual harassment of women at Workplace Act 2013 Haiba Hiramda Sensitization Program Bangtokray. Luinana Manipur Maramda Kanaba Haibis Tangai Padaba Amani Haida Congress Luchingba Sachi Tarurna Haikre. House of Pausan Pizari. Department of Law, Department of Politics and Science, Department of Southeast Asian Studies, College Development Council, Manipur University, Amadi, Kokomina Sinduna Nomagi Oiba Academic Discourse on the Manipur crisis, Haiba Hiram Dakana Nebagi, Tarampa Mangase, Kanchibuta Leba, Manipur University, Court Hall, the Pangtokray. Taramaduda, Manipur University, Vice Chancellor, Professor Naurem Lokendra, Kokomigi Convener, Kurai Champa Atoba, Southeast Asian Studies, Head of Department, Dr. Senglen Maisnab, Manipur University, Law Department, Head of Department Dr. Yumnam Premanandana, Toba Mitungan Ko ina Suruyaki. Taramaduga Marilenana, Manipur University Vice Chancellor Professor Naurem Lokendrona Pondorakpada, India da Uragliba Demographic Dividend Azi Manipurga Yamna Chanaraktabana Marampo Oiraka Manipurge Chakwata Kongtangda Noma Nomage Kaitarakli Manipurda Masagi Chai Tank Panglibasi Aduki Matege Yamna Queen Panglabani Masina Marampoiraka Manipurge Academica Amati Intellectual Kayada Kudung Satabakea Lagli Luinana Manipurda Togli by Irang Asina Show Manipugi Mahiro Kiada Ladikla issue Tambada So Awabakayam Mahuna Hali Amati Tungi Yumbi Orakadaba Mahiro Shinda Lading Tina Tangadaba Matampa Asida Kudung Sadabakaya Mayung Hanba Habasi in the Labak Tibani Manipur Ladiba CSO Club Maira Paibikiana Socio-Political and System da Asobatang Lauduna Manipur Tangdo Laitana Mohana Lainaba Honari Iranga se Hek Loishanaba Aihuge Awardba Ladiba Socio-Economic Development as se Chokonaba Honaba Matau Tai Hainapondoraki. Good relationship, it talks about community good relationship, and this kind of social capital, it led to overall socio-economic. This is supposed to be considered as a very positive factor for socio-economic development of a particular society. Imphal District Manung Channa Ladiba Yangapok Police Station Manung Channa Laiba Tuichinta Amadi Saibal Khulge Akoibada Punba Security na Operation Satabada Saktileriba IED Bombi Yauna Yamlaba Kuso Kulai Sang Paga Kre Saramba Bunker Sing Sido Kre Hariba Operation ta Adu Akanaba Pau Amapang Badage for Maha Regiment Amadi Yangapope Police Ke Apunbakangbo Amanangase Ayopung Taruklam Tarakpada Hariba Kul Ani Asige Akoibada Operation Satakibani Army Explosive Detection ED Dog Yauna Satarakiba Operation the Adungase Numiyumba Matung Punka Amapawa Satake Mapamaduda Saramba Banka Tarandoisu Sidolanke Heidi Jatagiba Operation the Aduda Panglakpa Sartileraba Bomb Yauna Yamlaba Kusukulai Sing Adu Yang Popi Police da Sineraba Matung Polam Sangadu Station da Putotuna Pomisangi Mamanda Utke Pagalaba Kusukulai Sing Adudi KG Manga Lumba Burmese Electronic IED Ani 12 bore single barrel rifle Maru Ohum Hibi Bipod Mountain Pompi Guns Dared Pompi Bomb Maru Humbudrani Pand Baufenk Radio Shed Nini Malagant Proceeding Gidama Yang Popi Police Tabak Lokat Pahokre Heidi Manipurgi isang nungsake Pibamba say numelate habada yamna chanaba mapampa mo oibana state asida low local loidaba matungda hangduna ladiba lopam sing asida miamna paksana nubentlai asibo tabio haina kauge Directorate of Extension Education ge Deputy Director
Professor T.S. Robinson Pongdokre. Wapama Sakasang District Wangu Laipampa Awang Laikai Samtak Lokolga. Lomi Sinmi Apan Balub Loksan Ge. Lomi Singna Thaba Numilai Farm Ge Hausakodiba Pipam Santranda Agriculture University Ge. Directorate of Extension Ge official Singna Yangsan Bakaluina Lomi Singa Interaction Taunabagi Tharam the High Kibani. Field Visitor Kami Interact Center Program Maduda Santranda Agriculture University Ge Directorate of Extension Education Ge Director Professor P.H. Ranjit Amadilau Sange President Al Kiran Suyauke. Tharamaduga Marilenana Deputy Director Professor T.S. Robinson Malingyo Ena Klamita Ohong Palagliba Kaya Asigi Matungi Ina Aikugi Lamdamba Asidaso Madamatangi Oiba Chana Zaba Pampi Thaba Asigabna Matoktai Masina Lomi Singna Potoka Marangkaina Potokana Sinzakta Mepan Tang the Balamdampa Ama Wizakadarimane Hiramasidage Kauna ICAR Indian Institute of Oilseed Research Hyderabad Kusamdatuna expansion of oilseed production in Manipur ge Makada Nimile Thabage project Asi Pakalibane. Haugiba Sahi Anirompa Asina Hyderabad Nimile Asi Manipur ge Tongatongamba district Singda Jangengo Oina Thabada Ngasidi Maipak Pangamle Sayi Asige Oina state Asige Tongatongamba Mafamda Low Parikunda Nimile Asi Maipakna Thaduna Mahai Loknaba Semsaba Hore Maramasana Lakadaba Sahi Shingda Miamna Hangduna Leiba Low Lokraba Labuk Singda Numilay as a Paksana Tabio Numilay Taraga Yompamba Leiruidagra Haibagi Mipaiba Aduso Miamna Lebigano Maramdi Manipura Ase Tauyamna Season of State Ama Oidagasu Tau Marankaina Putopangam Dabana Jahi Kudinga Atopa State Age Tau Labada Sel Gya Chalibani Adubo Haizariba Numilai Ase Paksana Thaduna Potok Marankaina Putopangam Labadi State Asset Tainariba Asatauge Awatpagi problem ba Asiso Handhan Bagi Matakta Miogaso Tabapi Bangam Gadaribani Haiki. When Pakalisi numilation, Maram Masigi or Batonganba, oil expeller, Tausum Mission Daka, Oidre, marketing to problem like the machine Marmarkanda, I even numilation low from Matunda, Tamarmam Tankalamba, I Hangamdani Hana Tautokun Kalamado, which is Tabaya, Hanaquina, Unatanakanda, expressing Chiogi, expressing Luina, Indiana Sutur, or Saski, expressing Tanakanda, quick problems like 7. SB Transport of Kibayaro Hanaka Kai Tilda, Tongan Tongamba, Lipsing the Sinturang as a Wakan Mipam Satakre. Kalsangai Tenda Leba Irabota, Pagda, Chatakiba, Wakan Mipambadu Saruk, Yarambi, Kaksanka Apunba, Nupi Luke, Kanbena, Kalpanana High, SB Kaksangi, Taupurapa, Ta Ama Padringai, Priya Disney, Lystrom, SB Kaksambo, Transfer Abuktaropa Haiba Asi, Nupini Tangima Mapanda. Tangdok Tangcenter Togani Haina Kanduna Hector Transfer Tauribra Langana Transfer Polishina Kamdori District Asage Security Case Section Taurang Awad Apa Koina Chatuna Yangsen Ba Haurakpada Ngaidi Ngaida Amok Atopa Mapamamada Transfer Taukibaki Tawong Kaksingi CSO Singna Yamna Kanayazani Day Transfer Order Ase Kudata Kaktuna Kasangi SB Oina Atumak Tambio Ngarang transfer Tobikiba Yaroi Haina Manipur ge Governor da Memorandum Pisan Bachat Padaso Police na Talakiba Tawonka Aduna Karigino Haneso Hanglake Kaksangi Miyam na Kutam Hannaba Chamin Nariba SB Sindok Pigano Maram Satana SB Sinba Yaningde Nupi SB Jirita Transfer to Yaningde Hibana Chungba Pleka Chung Paiduna Satakiba Wakat Mipamaduda Kaksanka Apunba Nupi Luke, Co-Convener Babina High, Kaksang District Asige, Ngaksan Bagitabakta Nupi SB Ama, Tabirak Pada Kaksangi Nupi Singna Harausa Kibani. Azigumba SB Amabu, Tapadringeda Transfer Hecta, Tauto Kiba, Tawong Miamna Yaningde, Transfer Order Kudakta Kaktuna, Makatana Prayer Destiny, Laishambo, Kaksangi SB, Oina Tabio Hine Supundaki. Lagi may ben kuting mak hanti dana nganti dana benda bagi pauze la magalo na ni phamjaram ni base ba asi koi thamoi sora yaning de nupi ma wena sigi
khudingmak khanagadawba tanagadawba kaya ama laiba matam asida athuba matamda SPS ku transfer tawbasi aikoi kakchingda laiba praja khudingmangna amadi aikoi district asida laibiriba imai bensin khudingmana yaning te haibasi governor ki mafamda haijari mahakku kakching district asida ki transfer tawbiganu mafam asida lehenbiu haibasi aikoi haije asi hagamasi Kazan District Superintendent of Police ngahak laitana hongdo honsen tawbubu joined non-government voluntary organization Zangbo Head Office Kaksing na akan mamong de yaning deba phongdorakli Zangbo Kaksing ge President na Torak Pasedon ta amada Pallibadi ikoi dringaida Kaksing District Superintendent of Police Oramba TS Brikamse Singh IPS for transfer tawkraba matungda District asage SB oina Priya Destiny Livestream pa MPS tarake District asage SP oina thabak horokpada kaidi kaida thasige ahoba April ki tangka amada thokiba lenga ke order amana transfer amuk torok se angak pa phawi amadi kana yaningde SP amana district amage police head ama oina thabak tawbasi yamdrabada sahi ani ahumdagi tadana district adu da phasana thabak tawba ngamjana ba matam piba tangai phade transfer ase kudak ribok tawduna mathau phasana tawhana ba Zangbo Kaksingna mari leine ba sangi puning chingchilatle Kaksing District se leba sangmai turengi isingi isel taptharakpa amadi sing level su lebak thengna sen badagi Kaksing ka water supply scheme ge trainment tawna ba ising lairak tabana kuduk sadaba kaya mayong na ba haure ising ge source wat bana Kaksing water supply scheme ba se pelo iba yabage condition da lagle haina yengkhom pa azo president Kaksing itai committee na ngase palengi Maipoda leiba idai maru damda Kaksing CSO singe oiba yengsang hongsat amada phongdokre mana makataraduna hai kalinthage matambo oislapane isinge source wasilakpa isinga ase mioi khudingna hingbada darkar oibanina turengi ising se khara yanaduna punai hingmina se haina abel so tawrake ngasige palent manake maipoda Lady Ba Itai Maru Dampa Yang Sanghong Sata Aduda Kaksing Itai Committee Gi Thomi Singh Kaksing Water Supply Gi Staff Singh Amadi Joint Non-Government Voluntary Organization Zangbo Kaksing Gi Thomi Singh Susaruyaki Ubigani abi wakalo nasi kasi Itai Committee Gi Taraptagi Loyan Gi Pamengi Amadi NGO Singi Taraptagi Yang Sondra Ikoi Masih Luna Ajari Loyana nasi akuni singeri basi my pap na bagida mutta mayang kozo kozo nijari Manipur lenga ke veterinary department ke director amadi joint director Thawal amasong Kaksing ge miyang makada yumdaloiba hui haudongka amadi san sing vaccine kapage tharama ma Kaksing district ke wangjang khunau ge ima langsing nupi lampak da pangthokre vaccination drabadu Young Star Social Club Wangsan Kunau Amadi Pangaltawi Veterinary Dispensary Anina Kusamna Duna Pangthokibani Tharamaduda Wangsanka Amadi Masage Akoibada Leba Kulsingdage Purakpa Hui Nipu Amadi Haudongka Mangada Anti-Rabies Vaccine Kapki Loinana Santa Humbudra Dana Futana Mouth Disease Amadi Black Otter Ge Vaccine Singsu Kapki Tharanga Madilena Young Star Social Club ke President Huidrompa Asungna Hauzigasi Aying Asa Olakpana yumda loiba sasan singda naba yaunarakpa madudagi ngakthongnaba vaccination drive ase pangthokpadi masigi matakta hui amadi haudongda media sekpa natraga kotpa tawbada rabies laina ase so narakpa yabage akiba lainana leibana madudagi ngakthongnaba anti rabies vaccine da asakaptokpani asuguma tharampa ase makatana su department ka khusamna duna pangthokhigani haike State Bank of India SBI na sponsor toba Rural Self-Employment Training Institute RSETI ge Makada Beauty Parlor Management Training Inauguration Program bamangasi Imphal West ke Tagyal Industry and Estate ke SBI RSETI da pangthokre Tharama Imphal West District ke Assistant Deputy Commissioner Kaishampa Zadumani Resident Manager SBI Imphal Resident Kumuk Sampa Okendra DDM Nabard Thoksom Kiran MSRLM Chief Operating Officer Skills K Bobby RACC
AMCC SBI, Chief Manager CS Guneshwar SBI, Lead District Manager Dr. Uttam, Financial Literacy Counselor Sabubam Lilapanta Amadi SBI, Resti Director Y Devana Atoiba Mitunglen Sing Oike. Ngasige training program baduda tungan ba mapam sing dige lakpa nubi training kana saruya ke. Porampad Veterinary Rally Camp amade Akampat Rally Camp the Ladiba Bori Amade Sora Sampurgi IDP Sing Gidamakta Maril Lainapa Health Department ke Pautak Matugina Impalace Deputy Commissioner ge Miyang Makada PMJAY Pradhan Mantri Jan Arogya Yosna amadi Chief Minister ge Hak Singh ge Tengbang Kat Rally Camp Singda Lakpiduna Sembi Bagidamakta Rally Camp the Ladiba Sora Sampura amade Pore de Laktuna Lanzan Naraktuna Rally Camp the Ladiba IDP Shingi Mahote Sinduna Committee on the Protection of Mighty Victims Morege Maike the Gate of Women Kangba Ulake. Section to Harassment of Women at Workplace Prevention, Prohibition and Rudicial Act 2013 Haiba Hiramda Manipur State Power Company Limited MSP Shielna Sinduna Nomage Oiba Sensitization Program Ama Yurimbam the Labor State Road Discourse Center SL D Shige Conference Hall the Pantokre Taramaduda Power Department Commissioner Dr. Silas Kumar Chaurachia IAS Special Secretary Power Department Yumnamp Robita IAS MHPTCL Executive Director GNC and Zasopanta Singh MSPTCL Executive Director FNA AMP Rubina Devi MSPCL Executive Director HR Orjubala Haurumbum Haidiba Miyushenka Asina Atoba Mitunglen Oina Saruyake Taramaduga Marilenana Dr. Silas Kumar Chaurasia IAS Commissioner Pawana Haikibada Chokorpalebaka Amage Pandamda Changselaklipa Bikshit Bharat 2040 ga Ironana Workplace Singda Nupiki Sang Ase Hengat Alma Matuktai Adubo Workplace Mapam Karada Infrastructure ke Pibam Patabana Maram Oiraka Nupi Dupa Punna Tabaka Sumina Bada Kudong Sadaba Sing Toale Masina Nupi Oibisanga Sexual Harassment Toalapage Ajoba Marampa Ma Oi Haike Mauna Makatana Haike Bada Laibaka Asige Tonga Tongamba Mapam Sing the Togliba Nupi Oibising the Sataragliba Sexual Harassment Singi Madanga so Wapan Kapundoke. Result and how you overcome your bosses. You would I'll just give narration of 1-2 cases. One case was very important. All of you would know that is Rupam Deol Bazar. She was an IPS officer only, as the Deol Bazar was IS officer. Ngasi Eco Network Hairoka Amade Ngarok Tenda Yutimpa Anina Puna Kusamna during International Zero West Day towards West in the Fashion and the Textanta Haibatimda Hairoka Manda Getage Hauraka Hairoka Pertu Litanda Poba Mahiru Shinge Second Rally Amaka Lance Trump Gel Samp Assistant Professor Tawanta College na Tharaba Matung Rally Asige Lamtung Pam Oidiba City Club ke Grounda Asamba Tarampa Makalona na Pangtoke Taramaduga Marilenana Waikompa Anandana Haikibada Ngazigi Taramasada My West My Responsibility Havasi Amatangadaba Zero West ke Pambaini Zero West Oinana Bagidamata Isa Isagi Yuptake West Singbo Segregation Ta Tautuna Mapamsana Tamna Bobauzenke Zero West Oinana Bagidamata Amade Art Asibo Kanana Bagidamata Lekaida Material Recovery Facility MRF Amamam Tamtuna West Entrepreneur Singer Toglang Naba, Hona Minaduna Solid West Management Role na Pamliba, West to Welge, Pandam Pangnaba, Hona Minise Hanapausen K. Lambda Masida second hand gay, Pidonta Ase Pa Lam Singna, Seasonable Loraba Pising Bo, Mapamba Asida, Hunopa Lakbani Hibasi, Kaminaba Mataudari, Textile West Asina Malemge Oina, Quite Amot pa pohan pa posaka oiri masi khangna
3R haibadi reduce reuse recycle nge wakalota ase khaktana malange oina singnaba singi manungda ama oiriba waste management asida aikoi punna puning sangna wakal thadaduna thabak tominarasi haiba wapan thamke makatarak pada dipsoi mangangna organic compost amadi vermi compost semtuna waste lotion pada mateng ko oinaba loinana semilonda sanganaba lambi ama semtuna thaba phangtriba na kyada sudhabak binaba hona minerasi hiramasida mai pakna hunabada ngamba mateng pangani haiki rally aduda amorpa mapam chadabada langthopiganu garbage khudemak sena onthoklasi sap environment sap art sap river sap water segregation tawbakawbiganu my ways my responsibility amotpa leitaba lamdampa ama ohen minerasi lobananba aigi yumdagi haurasi plastic free garbage free oilasi haba slogan to oina seasonaki NPP Manipur ki President number Zoikumana Mahaka Wakal Chorakpadagi ngang loitaba ngang kre madugi namakta miyam na ngapyo haina pung kumari ke manungda masana khangna haizagadabani haina Peace and Development Coordination Committee PDCC kundra pange President Lema Pokpama Zoina Pongdoragli PDCC ge office da pamisanga unabada Zoina makata kibada yimnampa Zoikumana social media da hausak laidiba lant asi maiteina haubugum amadi arambai tengolna lant haurubage maungda wapam kya pongdorak pasina land ase haurakpada malengi mepang khudingna meitaina land ba oina urambadage mayam sangduna asengba asumbadu pongdokna badage maitai lande haina khangna raklaba matam sida yumnam Zoikumana handa pongdorakliba wapam asina maitai bol lana uhalakadore lanta asi karidake hauraklibano haiba mipung khudingna khangnarabasu yumnam Zoikumana khanglamdabase mahaka wakal nonmen oidre haina lawi isage asoibana marampo oiraka aranba wapam kya phongdoklabadu pung kunmari ge manungda lalle hajadrabadi yumnam Zoikumar gi matakta miyamna sangselapa khongjang khuding sawalkani haike Zoikumana pung kumari bau manungsida Manipur ki miyang ki ho latringida adongi mathakta akan ba miyang yang tringida athubo matam da khongba ma to pio lale haijabi wai wa khomje PDCC ki magi dagi alibu yo phang dal noluk chebung na hajari thank you Prime Minister Gram Sadag Yojana PMGSY ke makhada leramba hausane state ke thakta onthora kraba palento mantak lambi asi thasage tangkota phawda sambidragade miyamna khongjang sangsalagani haina kaksanga warike club sange aponba boti ama oiriba United Clubs Organization UCO ge maikai dake section wa thamlakai ngase pamisanga unaba amada UCO ge President Ambrosena High lambi asi kilometer 7.5 sangba lambini lambi ase kaksinge yamna maru eba lambi amani lambi ase da Manipur College Padma Ratna English School ITI kaksing YD High School kaksing Public School na chingba kayagi yamna maru eba lambi ama oribani lambi ase PMGSY ge lambi orambadage lesangani kolumdoi ke marida state ke thakta onthorakre aduga lambi asege sarukhara meter chanipan lomba khaltama Pebble block technology sizinaduna lambi semba hauramlaka leptuna laikre Pebble block technology e lambi semba asibudi miyamna thagapa phongdoksari adumapo lambi mateka amaka semba asinadi lambi ge ayamba saruka patabana maramo eraga mahiroi amadi miyamna satuk sasin tawbada khudongsa dabakya mayonare Piriba matam asagi manungda mari lainaba contractor amade lenga ke loisangna sambidragade miyamna makal maka kyage khongjang changsinaba samsaduna leire haina supungdoragle brojana maka taraduna hai kaksang district ke SP Priyadasni Laistrambo tha ama fana thabak phawba tawdringai hektamak transfer tawthokibage thongka asisu kaksang ge miyamna yaningde miyamga lenga ke SP natraga dis aduga afaba mari thamnaduna development ke thabak taunaba
honaba horakpa hektamak transfer na hana hekta hana tawrakpa asigumba thawong asi yaningde maramasana priya destiny laitrambo makatana adumak kaksagi SP oina adumak lehenbi ko haina so phongdorakhi leitraba akhoi administration leitraba MLA gi khut punjin giro matam sidadi akhoi kakching prajada thoidu hindongna shocking oi thamoi nungai te hai wafam ji thamjari maramaduna PR Destiny Raisam si SP oina dum thambina basu UC ko UCO gi maikai dagi akhoi pungning chingsingjari government da Thasigi tang tara phawgi manungda village defense force BDF ke service matam sangdopi drabadi amadi namsinduna leiriba fund pitok drabadi akan makhongjang sangslakani hairi hiramasaga marilena nanga se Manipur press club ta pangthokiba pawgi mifam amada all Manipur BDF employees welfare association ke president L Devana hai sahi khudingi BDF singe service ase home department sangduktuna lakpani handak sahi asage march ke tang kontra matoida service matam loikrei adubu hauzak pawda makhatana service ke matam sangdopage wafam maril leinabana honadri loinana BDF singe chahi ge kaithorakpa issue fund senba chahi lesangani kunmari kunmanga ge su thadopidana leiri hauzik BDF lesang taraka chamanga leiriba asida matamga chunaba mongda thage tolomna imonga manungka pobada adoge matiga awaba amasumayonari Housing State Lenga ke President Singe Tolop Hengatpake Wapam Sulagle Maramasina Nungsu Nungsa Kaltana Police President Singdeke Tadana Lebake issue ke ada thabak toriba BDF President Sing Asibusu State Asage Amar IRB Amade Police President na Pangleba Tolopka Manana Pangan Binamba Home Department Amade Marilena Basingda Thabak Paikat Piu Hariba BDF Singna Taliba Dabi Singka Asida Marilenaba Department Singna Lagliba Tangka Tara Pawki Manungda Tabakta Ontok Trabadi Matangi Numitagi BDF Singe Akan Bakongjang Sangsinaba Sem Sabaloide Pongdoke akwai husi BDK office ni bidaka so matamda tang trai ni da akwai husi hai akwai pa ko se puthokpiu ya hanliu kai tin se 이거는 어떤 사가지 거기 가지고 그 멤버 디스트릭트 팀에서 이거 거기 되게 비슷하게 하시나 거기 마야고 카메라 간 까고 먹는 또 지게 하는 거 아무서리 당자해 뭐가디 뭐하네 하는 좀 All Manipur United Clubs Organization Amoko Game Makada Bright Way Club na Madeline ga Kusamna Duna Kwakaitel Lamdong Laikaida Free Eye Camp Pangthokre Hariba Kemba Aduda Madeline ge Optometrist Dr. Daina Sinam Optometrics Dr. Mahirembi Haurambum Optometrist Chanabam Ronaldo Optician Jeremiah Optician Manaka Arubam Amadi Camp Manager Nawatiamna Mapungoi Thadang Lauke Amuko Assistant Secretary Organization TS Santikumar Amade Bright Way Club ke President ke Gaur Singna Camp Haudopa Aduda Mitunglen Oina Saruya ke Pangthokiba Camp Aduda Nupanupi Angang Punna Mioi Chamagi Yankaina Layanke Layanka Aduda Batautaba Anok Senka Amadi Hidak Sang So Pangan ke Satagiba Free Eye Camp Aduga Marilenana Bright Way Club ke President ke Gaur Singna Haikibada Camp Asana Lamdamasige Miamda Karada Oirabasu Mateng Ama Oiragani Iramdam Manipur ge Miamba Punna Hingminaba Punna Thengnaminaba Punna Chakhaminaba Haiba Pandamba Asida Asetpa Phirep Thamduna Thaugai Pangminarasi Apunba Manipur ge Sakta Mamade Apunba Ngamkhaibo Maikai Hong Hongduna Asoba Sapo Amana Yeiduna Thugainaba Honari Haiba Asi Lamdamba Asida Khundan Menariba Kanglopa Purusingge Miyamna Kangminaba Change Amadi Masage Mayukta Apunbagi Achepa Phireba Malomina Duna Thengnamina Gadabane Masina Trabade Aikoi Punna Suksoi Soiduna Muminna Kragani Maramba Aduna Yellow Purub Kanglopa Aikoi Punamaka Asepa Phireba Lomina Duna Ireba Kaminarese Pongdoke Status Iditoliba Irange Kudong Saba Lautuna Masaka Kangdaba Singna Miam dagi nam haduna senda kaibage mayokta kwakaitel ningthozam laikai amade mayai koibi
kan mi pam dana protest tawkhre Kwakaital Ningthosam Laikai Nupi Iho Maropa Amasong Mayai Kobi Nupilum na Sanduna Chatakiba Wakan Mipampa Aduda Sarugia Kibi Mera Paibi Lutingbi Amana Haikibada Haukiba Sahi Lisangani Kulumdogi Megitanka Omdeki Togliba Irank Asida Kun Ngakpa Singna Asobatodang Loduna Lebak Ngakpage Tawai Pudana Lagli Asigumatansa Asige Kudong Sabalotuna Masang Maming Kangdaba Amadi Karamba Lupno Kangdaba Singna Lekai ani asida puba thangba ngamloidaba selge demand tawduna lagli kanagumbana yanakiba sempampa pinaduna walloishina su yaukidaba nate adubo mioi amana puthokpa warkadaba sempam sing lekai ani asida leptana demand tawrakpana awa kya thengnare sel demand tawrakliba mioi sing aduge sabsaba mari makong khangdabana samamnaba kya thengnare Kariguma demand Pidragati Pamdaba Thodok Sing Thorakadra Haibagi Mi Baibasu Pongnadaba Nate Mamang the Su Puba Tambangam Loidaba Selgi demand Pidabadagi Pamdaba Thodok Sing Tokpa Yaukre Maramaduna Asaguma Thong Sing Lekai Miam the Tawigano Miam da Aki Akang Pibigano Maram Chadana Miam the Yamlaba Selgi demand Tawriba Singi Marimakong Chapsana Kangan Bio Hana Apel Tawragli खरा मोई नुंगाइनदब यानदबदगी लेकाय असिदा अकी खंगबा थोलकप याबा फिबम लेरकप अदुम थोकिबसु मयाम अमा यावनरेको अदो लेकाय सेसु दुम थोलकप याय हैना अखोइना किजजबा हाइतारे पाखजबदगी अदुगुंबा खुजाय कनो लाइबक छिबा थोगदोक्तो लेकाय सेसु थोहन दिगनो अदुगा मी अमगी मथकता हेदा अकंगनबा सेंबा ममा पिदबा यादे हाइबा वाफमदो थंबिगनु सिनिंगासी अखोइना फमजरिबा मेफमसे Border Security Force BSF na Sinduna Koirengaida Leiba 164 Battalion Headquarter da Manipur ge Ratia BSF Personnel ge Oiba Pension Adalat Pangthokre Tharamadu da BSF Pensioner Amadi Imung Manungna Pension ge Matangda Thengnariba Kudung Chataba ke ge Matangda Phongtona ge Kudung Saba Piki Hariba Tharamadu da Ratia BSF officer Yauna Punna Mioi Marpunitoi Amadi Pensioner Imung Taramarina Sarugya ke Bagaloina Tharamadu da Sarugya ke Tharamadu da Brigadier Dipankar Saha Ratia DIZ SHQ BSF CI Operation Manipur Amadi Commandant 164 Battalion BSF na Pension Adalata Sarugi Yabalakiba Singa Makoina Thengnariba Awaba Kudung Sadaba Singe Matangda Wari Sanakiba Galoinana Chamakudon Portam K Tharamba Aduge Saruko Amawaina Pre-Medical Check-up Camp Amaso Pangtokiba Galoinana Kentinge Facility Sing Supiki Deputy Commissioner Bisnupur Laurembam Brickamp IAS ki Miang Makada Nomage Oiba Free Eye Screening and Cataract Surgery Camp Amasiza Eye Care Foundation National Program for Control Blindness National Health Mission NPCB NIHM Silhaibi Development Organization Abadi Indian Red Cross Society IRCS Bisnupur District Branch ka Kusamnana Sinduna Kaibulamzau Makha Lekaida ngase pangthokre Tharamduda IRCS Bisnupur District Branch ke Secretary Dr. Huidromba Roment, Executive Member Takelambam Gogond, Life Member Singh, Maikamp Bende Soibamp Rakesh Amadi Sanatomba Silhaibi Development Organization Kabulamzau ge Chairman Salam Ningtemsu Sarugya Bagaloinana is a hospital ge ophthalmologist Singna Laibage Thaba Pangtuktana Mioi Chahumpa Henbada Ngaudong Cataract Laiba Diabetes Retinopathy Midke Pressure Wangba Glaucoma Angangba Midke Pibamp Soina Polakpa Childhood Eye Defects Mid Pramp Kakatpa Cornea and Pterygium Mid Nganglaga Hakachaba Conjunctivitis and Allergy Amade Ate Atopa Mit Nahalapa Yaba Lena Sink Kumna Ian Topaga Loinana Matotaba Hidak Sing Lemna Piki Loinana Ngodong Laiba Mio Yankai Mangarompa Kankatuna Makataba Layangi de Magda Semsahan K Celebrity Development Organization Kabul Lamsauge Chairman Salampa Ningtemna Pongdora Kibada Hospital Lamna Laiba Lamdam Sida Layang Bachatpa Ngamdaba Mioga Laibana
ꯃꯈꯣꯏꯕꯨꯁꯨ ꯑꯅꯥꯕ ꯂꯩꯕꯁꯤꯡ ꯂꯥꯌꯦꯡꯗꯨꯅ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯠ ꯂꯥꯏꯕꯒꯤ ꯀꯦꯝꯞ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯁꯤꯜꯍꯩꯕꯤ ꯗꯤꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤ ꯑꯗꯒꯤ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯔꯥꯟꯆ ꯑꯗꯒꯤ ꯂꯪꯒꯣꯜꯒꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯤꯝ ꯃꯌꯥꯝꯁꯦ ꯇꯧꯔꯀꯥꯟꯗ ꯐ꯭ꯔꯤꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯁꯦ ꯄꯥꯡꯊꯣꯛꯆꯕ Innovative Young Minds haiba panam sida tungda haurakliba nahasangbu makoi ka chunaba lambida chatkiba ngamnaba Thawan district ta anba oina aviation amasung hospitality management ke lamda mahitampham Yangwei Institute of Aviation and Hospitality Management haba institute ama ngasi Thawal wangmatabada leiba Jovel Career Foundation ke complex ta hangdokre institute ado hangdopage thoramda Wangkhairak Pump Srimant Singh founder We Care Skill Solution Sapam Zoe Singh founder SS Career Solution and the B Surchandra Sarma founder Zobel Career Foundation na atoiba mitunglen sing oina saruyaki SS Career Solution Zobel Career Foundation amasung We Care Skill Solution ga puna khusamnaraga hangdokliba institute asida tongan ba experience laidaba oza singna 3+2 month ke course oina spoken English amati personality development ke matangda topic tambigani masida class 10 amasung masage mathaki masagi chahi taratru tagina kuntramanga fawda leibasingna tamba yagani hairi Yangwei Institute asi Taj Hotel Palace Resort and Safaris Marriott Hotels Resort and Suites the Lila Palace Hospital and Resort Rangita Hotels and Resort by Royal Orchid Palm Beach Lifestyle Resorts Whistling Hostel and Resorts ITC Hotels Clarion by Choice Hostel The Fam Hostel and Resort Ginza Tokyo AR Rahman Studios Vital Pro Consumers Private Limited amasung Footlink F&B Holdings India Private Limited na chingbaga placement partner oiduna chama placement assistant PD thasagi tang taratre dege class sathaba hauragani hairi Thawal Okramda Laiba Waikom Money Girls College WMGC Department of Geology na Central Marine Geophysics and Exploration Geology haiba topic asida motivational talk tharamba amang ase college azage conference hall da pangthokre Motivational talk tharamba aduda Sol Lake to Kolkata da Laiba Geology Survey of India ge Marine and Coastland Survey Division Eastern Region ge Geophysics ge Director Dr. Lukramp Ingocha Meitena athoiba mitungland WMC College ge Principal Professor Hanzamam Manoranjan Saramana Tharamapo aduga WMC College ge Geology Department ge Head of Department Dr. Hizam Posparani Debina Akanaba Mitunglen oina saruyaki College adugi ozaseng mahiroisingna sarug yakiba motivational talk tharampa aduda athoiba mitunglen oikiba Dr. Lukramp Ingosa Maitena Marine Geophysics Exploration ta haibasida wangang duna Geophysics Marine Geophysics amade Exploration ta haibasi karino makoina kari tauri kari mathautai amasung ngasi fawda Marine Geophysics na malemda Ladiba Ocean Singda Tizinto Humziliba Gasinga Aduki Matangda Maza Kaina Sandungna Taki Tarangi Sarukamba Oina Saruke Yakiba Singna Hankiba Wahang Singe Pokum Singsu Ngasige Resource Person Ta Amadi Atoiba Mitungeno Ikiba Director Lukrampa Ingocha Maitene PK Manipur President role thamkibage wapampa Lok Sabha da confirm tawkrabage matungda Congress luching ba sache tharurna haikibada Manipur ge manamda kanaba haibase tangai padaba amane mapamadu da President role thamkiba adu Lok Sabha na approve tawkre fundamental agreement yaudana peace hanzalakpa ure mahusagi phibam hanzalakane thazai
Union Home Minister Amit Shahna Manipur President ke Ronda Thamlaba adu Lok Sabha na clearance pinanabagi resolution ta adu mop tawkibani apomadu nongthingi pongka anida house na local libaduki wahangsu sasai tharuna thamke India ge state ama oriba Manipur da asawa crisis house ke thengnaribani president ge role manungda mausa ki phibam pa do amok hanjalakpa tai ain kaina sangsalapagi drug trafficking ge amasung social and economic condition ge wathok ke matangda mahna hana thamkhre haida so sana phondoki ngarang numidang ke Israel na Gaza Strip ke mapam kya da attack satatuna miyo yankai manga hakre haina hospital official singda phondoki pajanuna thamlamba miyo kya tado handriba amade territory adu militant singna hankidraba Fawbada Israel na Gaza Strip da attack chatharakiba tha taratrek hanzalaklabani Gaza Strip da chinjang posilakpa fuel amadi humanitarian te at punamak Israel na thingduna lagli tangai phadaba polam kya loisilakre haidi khanda unista operation singna haikibada strip da ge mioi taramari ge haksang Nasir Hospital da pokre madudai imung amagi mioi tare punna yauri angang manga nupi mari khaksu sibada yauri Gaza City dana mioi kumatoi ge haksang phangke haksang sing adu Ali Hospital da pokakre haine supongdoke Hauzik sanabigi pauda All Manipur Football Association ta ampane sintuna kurai lamlok artificial turf ground amadi Sagol Mang playground da punna tim taramapana sarugya group ani thongna khaiduduna chathariba 17th Manipur State League 2024-25 ki ngasi sanakiba ahanba master SG8 amade nako anina sanakiba master SG8 na nakobo goal ani amada maithiba piki amadi anisuba master na UPFC amadi klasa lamba taunatuna sanakiba master UPFC na klasa bo goal nipanta anida maithiba pikre lunana tournament asige hayinung pung taranithoi makai taba matamda UPAA amadi elite anina lambat taunaraba matung ka ani suba oina nungthingi pung ka ani makai taba matamda YPHU amadi MFA anina lambat taunaragani LMPL CC langmedong na sinduna hauzik langmedong na sathariba PB state level open 9th manned aside football tournament 2025 king asi sanakiba matchta FCL lamzauna PFTC samrambo panjan ahuma bada thoikre FCL lamzawi panjan singdu jersey number 35 abung tona match ke minute taramari da aduka jersey number 28 asongna minute kuntramanga amadi yankai mapanda janke PFTC Samrangi Amatangaraba Pansanduna search number 7 Sumina match ke minute yankai mari chapadesan kibani Infalis ke Kongba Dubi Lampak Sedok Grounda Chathadagliba Ahanba MNCA Women's Under 23 One Day Trophy 2024-25 King as Sanakiba Leg Match Star Sedo Tangmaiban Mai Pakre Manipur Cricket Association MNCA na Sinduna March ke tang kuni pandage Hauduna Sathadagliba Cricket Tournament asige as Sanakiba Match Star Sedo Tangmaiban na PCC Kwakaitel Maya Koibibu Ranta Humbutra Mangada Maiti Bangam Kibane Match Adida Sedo Timna Tos Ngamdana Hanba innings da betting Hana Tauna Bakanke innings Aduda betting Tokiba Sedo Timp game Maike Dege Abiba over Kuntra Mangada wicket Taruk Turaga Run Chaniga Taramapani score Tauraka target run Chaniga Kunda Tamlake Madugi Paukumda Anisuba innings da Pishishina betting Taukibada Apiba over Kuntra Mangada wicket Taret Turaka run Chamaga Nipumari score Tauraka Mesado Mighty Banango Kibani Groba Ani Tongna Kaiduk Laga Tim Taramatoina Saruga Yaraka Satariba Trophy Asigenga says Sanakiba Leke match Aduda Maipa Kraba Timbe Sedogi Nupi cricketer Sapam Gabriana Bol Masing Humbudrani Toida Randa Humbudramatoi score Toba Ngambagedamata player of the match Takibada Trophy Kusinaduna Puning Togaki
Hausa Garoba Maroiba Pau Manipizari. Academic discourse on Manipur crisis Sabi Hiramda Nomage Nabaki Tarampang Tokray. Low local loiraba hangduna ladyball of Hamsing Milay Tabio Haina Kauge, Directorate of Extension Innovation Gate Deputy Director Professor T.S. Robin Nona Pondokray. Section Harassment of Women at Workplace Act 2013 Taipei Hiramda Sensitization Program Pang Tokray. Loinana Manipur gi maramda khanaba haibase tangai phadaba amane haina Congress luchingba sase tharuna haikre. Imes PAODAM ngasige de matang se daloi chere meng tabiri basungba amaka hana khurumsari.